ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃꯒ ꯄꯨꯔ ꯂꯥꯛꯑꯦ. ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯉꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯗꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯑꯦ. ꯑꯣꯛꯀ ꯌꯦꯟꯒ ꯊꯣꯡꯉꯦ ꯑꯩꯈꯣꯏ ꯗꯥꯅ. ꯑꯗꯨꯒ ꯉꯁꯤꯗꯤ ꯀꯣꯠ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯂꯩꯇꯦꯕ, ꯑꯗꯨꯅ ꯀꯣꯠꯅꯕ ꯀꯩꯀꯥꯁꯨ ꯍꯤꯡꯒꯣꯜꯗ ꯍꯦꯛꯂꯛꯍꯧꯗ꯭ꯔꯦ. ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯑꯣꯛꯀ ꯌꯦꯟꯒ ꯊꯣꯡꯉꯒ ꯃꯨꯛꯕꯥꯡ ꯇꯧꯔꯝꯕ, ꯑꯗꯨꯒꯤ ꯑꯁꯨꯝ ꯇꯧꯁꯤꯜꯂꯛꯑꯒꯦ. ꯑꯁꯨꯝ ꯌꯨꯝꯗ ꯂꯩꯔꯝꯕꯈꯩ ꯁꯨꯝ ꯀꯣꯠꯆꯔꯛꯑꯒꯦ. ꯑꯗꯣ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯒꯦꯠ ꯒꯦꯠ ꯅꯝꯁꯤꯜꯂꯛꯑꯒꯦ. ꯍꯥꯎꯗꯣꯏꯅꯦ. ꯄꯣꯛ ꯁꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ, ꯌꯦꯡꯒꯦ ꯑꯝꯇ ꯃꯍꯥꯎ. ꯂꯩꯇꯦ. ꯍꯩꯖꯥꯡ. ꯃꯩ ꯆꯠꯂꯦꯅꯦꯍꯦ ꯉꯁꯤ ꯌꯦꯟꯖꯥꯡꯁꯦ. ꯂꯩꯇ꯭ꯔꯦ. ꯅꯤꯛꯑꯦꯍꯦ ꯇꯛ 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 ꯇꯛ. ꯍꯥꯎ. ꯁꯤꯡꯖꯨꯅꯤ. ꯍꯦꯟꯖꯥꯡ. ꯏꯔꯣꯟꯕꯁꯨ ꯃꯍꯥꯎ ꯌꯦꯡꯒꯦ. ꯁꯤꯁꯨ ꯏꯀꯥꯏꯊꯕꯤꯒ ꯃꯌꯥꯝ ꯂꯣꯟꯕꯅꯤ. ꯁꯤꯁꯦ ꯅꯥꯎꯁꯦꯛ ꯂꯩ ꯃꯅꯥ. ꯁꯤ ꯃꯍꯥꯎꯁꯤꯗ ꯑꯩꯅ ꯀꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯛꯄ ꯃꯅꯥ ꯃꯁꯤꯡꯗꯨꯁꯨ ꯁꯤ ꯅꯥꯎꯁꯦꯛ ꯂꯩ ꯃꯅꯥꯁꯦ. ꯁꯤ ꯃꯅꯥ ꯑꯅꯤꯗꯩ ꯂꯩꯔꯝꯃꯦ. ꯆꯤꯀꯟ ꯊꯣꯡꯕꯁꯤꯗ ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯦ. Oke.
อืมอืมอืมอืมอืมนี่เอฟป่านเหรอรวมมาจะเด็ดอืมอืมchị ở ok phim vậy màu gì à cô hỏi thì chú nó làm hỏi bác ừ.
last piece niĩa